ꯋꯥꯔꯤꯁꯤꯒꯤ ꯃꯔꯤꯁꯨꯕ ꯇꯥꯡꯀꯛ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯑꯗꯣꯝꯒꯤ ꯃꯃꯜ ꯌꯥꯝꯂꯕ ꯂꯥꯏꯛ ꯑꯃꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯕ ꯑꯣꯏꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯃꯥꯒꯤ ꯅꯨꯄꯥ ꯊꯧꯕꯁꯨ ꯄꯨꯟꯅ ꯀꯥꯗꯨꯗ ꯇꯨꯃꯤꯟꯅꯔꯤꯕꯅꯤ ꯇꯧꯔꯤꯕꯗꯣ ꯊꯧꯕꯁꯨ ꯏꯁꯤ ꯁꯤꯀꯩ ꯇꯨꯝꯂꯤ ꯁꯨꯞꯅꯇꯒꯤ ꯃꯤꯀꯞ ꯊꯣꯛꯂꯛꯂꯤꯕ ꯍꯥꯏꯕꯕꯨ ꯊꯔꯣꯕꯤ ꯈꯛꯇꯅꯤ ꯊꯔꯣꯕꯤ ꯃꯅꯥꯗꯨ ꯊꯥꯡꯒꯠꯇꯨꯅ ꯇꯥꯔꯤ ꯊꯪꯅꯕ ꯀꯥꯗꯨꯒꯤ ꯃꯈꯣꯜ ꯀꯣꯠꯇꯒꯤ ꯐꯧ ꯀꯥꯏꯕꯒꯤ ꯃꯑꯣꯡ ꯇꯧꯔꯤꯕꯗꯣ ꯊꯔꯣꯕꯤ ꯂꯩꯇꯥꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯥꯅ ꯂꯩꯔꯤꯕ ꯀꯥꯗꯨꯒꯤ ꯊꯣꯔꯛꯂꯒ ꯃꯅꯤꯡꯒꯤ ꯆꯥꯛꯈꯨꯝ ꯂꯩꯔꯤꯕ ꯀꯥꯗꯨꯒꯤ ꯀꯣꯠ ꯂꯩꯕ ꯃꯄꯥꯗꯨ ꯇꯝꯅ ꯈꯨꯠꯇ ꯎꯆꯥꯟ ꯃꯩꯔꯥ ꯄꯥꯏ ꯆꯪꯂꯛꯂꯤ ꯃꯥꯅ ꯀꯣꯠꯇꯨꯒꯤ ꯃꯄꯥ ꯇꯝꯅ ꯆꯪꯁꯤꯜꯂꯛꯏ ꯀꯣꯠꯇꯨꯒꯤ ꯑꯀꯣꯏꯕꯗꯨꯗ ꯀꯣꯌꯦꯡ ꯌꯦꯡꯉꯤ ꯑꯃꯨꯕ ꯁꯝꯂꯥꯡ ꯃꯐꯩ ꯑꯃ ꯀꯣꯠꯇꯨꯒꯤ ꯃꯃꯥꯏ ꯐꯥꯠꯂꯤꯕꯗꯨꯗꯒꯤ ꯇꯥꯔꯒ ꯂꯩꯕꯗꯧꯅ ꯇꯧꯕꯗꯣ ꯎꯔꯛꯂꯦ ꯃꯗꯨ ꯎꯕꯗ ꯁ꯭ꯋꯥꯏ ꯂꯥꯎꯋꯦ ꯃꯅꯨꯡꯗꯨꯗ ꯐꯧ ꯄꯦꯛꯄ ꯃꯥꯟꯕꯒꯤ ꯃꯈꯣꯜ ꯃꯥꯒꯤ ꯅꯥꯞꯄꯗ ꯇꯠꯇꯅ ꯇꯥꯏ ꯊꯔꯣꯕꯤ ꯀꯅꯥꯅꯣ ꯀꯣꯠ ꯃꯅꯨꯡꯗ ꯂꯩꯔꯒ ꯐꯧ ꯈꯥꯏꯔꯤꯗꯣ ꯑꯁꯤ ꯍꯥꯏꯔꯒ ꯀꯣꯏꯂꯥꯎ ꯂꯥꯎꯔꯤ ꯀꯣꯠꯇꯨꯒꯤ ꯃꯃꯥꯏ ꯐꯥꯠꯂꯤꯕꯗꯨꯗꯤ ꯂꯣꯟꯗꯤ ꯂꯣꯜꯂꯤꯕꯅꯤ ꯐꯛꯂꯣꯡꯅ ꯁꯥꯕ ꯊꯣꯡ ꯃꯆꯥꯗꯨꯅ ꯊꯣꯡ ꯃꯆꯥꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯒꯦ ꯍꯥꯏꯕꯁꯨ ꯉꯝꯗꯦ ꯏꯊꯛꯇ ꯀꯟꯅ ꯌꯦꯡꯗꯨꯅ ꯂꯩ ꯆꯣꯏꯅ ꯇꯥꯔꯝꯕ ꯁꯝꯂꯥꯡ ꯃꯐꯩꯗꯨꯗꯤ ꯀꯣꯠ ꯃꯅꯨꯡꯗ ꯆꯪꯁꯤꯟꯈ꯭ꯔꯦ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯥꯒꯤ ꯅꯨꯄꯤꯅ ꯂꯥꯎꯕ ꯇꯥꯈꯤꯕꯗꯨꯗ ꯊꯧꯕꯁꯨ ꯃꯁꯥꯗꯨ ꯉꯝꯗ ꯀꯩꯗꯧꯕ ꯌꯥꯎꯔꯕꯅꯣ ꯍꯥꯏꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯏ ꯊꯧꯕ ꯏꯄꯥ ꯄꯥꯈꯠꯅ ꯀꯩꯗꯧꯔꯦ ꯊꯔꯣꯕꯤ ꯊꯔꯣꯕꯤ ꯏꯊꯛꯇ ꯀꯟꯅ ꯃꯈꯨꯠꯇꯨꯅ ꯀꯣꯠꯇꯨꯗ ꯊꯤꯜꯂꯒ ꯃꯔꯤ ꯃꯈꯣꯡ ꯏꯇꯠ ꯇꯠꯀꯦ ꯀꯣꯠ ꯅꯨꯄꯤ ꯀꯣꯠ ꯃꯥꯒꯤ ꯃꯇꯧꯗꯨꯗ ꯍꯦꯟꯅ ꯄꯥꯈꯠꯈ꯭ꯔꯦ ꯊꯧꯕꯅ ꯑꯃꯨꯛ ꯀꯔꯤꯅꯣ ꯅꯪꯅ ꯉꯥꯡꯅꯤꯡꯉꯤꯗꯣ ꯐꯖꯅ ꯁꯦꯡꯅ ꯍꯥꯏꯌꯨ ꯑꯩ ꯂꯧꯁꯤꯟꯐꯝ ꯈꯪꯗ꯭ꯔꯦ ꯊꯔꯣꯕꯤꯅ ꯃꯄꯥ ꯑꯁꯤ ꯍꯥꯏꯔꯒ ꯑꯇꯣꯞꯄ ꯋꯥꯍꯩ ꯑꯃꯇ ꯃꯈꯥ ꯇꯥꯕ ꯉꯝꯖꯗꯦ ꯃꯤꯂꯨ ꯄꯤꯔꯥꯡ ꯆꯦꯅ ꯈꯥꯡꯗꯨꯅ ꯂꯩ ꯇꯥꯟꯖꯥꯗꯨꯗ ꯃꯥꯒꯤ ꯄꯨꯛ ꯅꯥꯕꯤ ꯂꯦꯡꯕꯤ ꯊꯤꯟꯕꯗꯨ ꯍꯧꯔꯛꯂꯦ ꯑꯗꯨꯒ ꯂꯝꯌꯥꯏꯗꯨꯗ ꯑꯣꯟꯅ ꯊꯣꯏꯅ ꯈꯥꯡꯂꯦ ꯃꯃꯤꯠ ꯃꯅꯥ ꯉꯣꯔꯣꯡ ꯑꯣꯟꯈꯠꯂꯦ ꯊꯔꯣꯕꯤ ꯂꯦꯞꯄꯝꯕꯗꯒꯤ ꯂꯝꯌꯥꯏꯗꯨꯗ ꯊꯔꯣ ꯃꯥꯔꯣ ꯀꯩꯗꯧꯈ꯭ꯔꯕꯅꯣ ꯈꯪꯗꯦ ꯌꯥꯝ ꯋꯥꯅ ꯈꯥꯡꯉꯤ ꯊꯔꯣꯕꯤꯒꯤ ꯃꯁꯥꯗꯨ ꯑꯣꯟꯅ ꯊꯣꯏꯅ ꯂꯩ ꯊꯧꯕꯅ ꯊꯔꯣꯕꯤꯕꯨ ꯂꯥꯏꯀꯠꯅꯕ ꯍꯥꯏꯗꯨꯅ ꯀꯟꯅ ꯍꯣꯠꯅꯔꯤ ꯇꯥꯟꯖꯥꯗꯨꯗ ꯄꯥꯈꯠꯄꯩ ꯊꯀꯠꯄ ꯇꯨꯝꯗꯨꯅ ꯂꯩꯕ ꯃꯆꯥꯅꯤꯄꯥ ꯇꯥꯅꯕ ꯂꯥꯎꯔꯛꯏ ꯏꯄꯥꯒꯤ ꯕꯨꯡꯉꯣ ꯁꯥꯖꯧꯕ ꯅꯃꯥꯁꯦ ꯀꯩꯅꯣꯝ ꯇꯧꯈ꯭ꯔꯦꯅꯦ ꯑꯁꯨꯝꯅ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯍꯟꯖꯤꯟ ꯂꯥꯎꯔꯛꯄ ꯇꯨꯝꯂꯝꯕꯗꯒꯤ ꯃꯤꯀꯞ ꯊꯣꯛꯂꯛꯏ ꯃꯄꯥꯅ ꯂꯥꯎꯔꯤꯕꯗꯣ ꯇꯥꯔꯗꯨꯅ ꯈꯣꯡꯒꯨꯜ ꯂꯤꯔꯛꯏ ꯃꯥꯅ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯃꯃꯥꯅ ꯑꯣꯟꯅ ꯊꯣꯏꯅ ꯂꯩꯃꯥꯏꯗ ꯊꯔꯣ ꯃꯥꯔꯣ ꯑꯣꯟꯗꯨꯅ ꯂꯩꯕꯗꯨ ꯎꯔꯦ ꯃꯄꯥ ꯃꯆꯥ ꯆꯪꯗꯨꯅ ꯊꯔꯣꯕꯤꯕꯨ ꯑꯍꯤꯡꯗꯨꯗ ꯂꯥꯏꯀꯠꯅꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯐꯩ ꯀꯧꯕꯗꯤ ꯂꯩꯇꯦ ꯅꯣꯡꯖꯨꯅ ꯃꯔꯥꯡ ꯍꯧꯕꯅꯦ ꯀꯩꯅꯣ ꯇꯧꯐꯝ ꯑꯃ ꯈꯪꯗꯦ ꯍꯧꯖꯤꯛꯇꯤ ꯈꯣꯏꯔꯥꯡꯅꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯑꯃꯨꯛ ꯊꯧꯕꯁꯨ ꯑꯃꯨꯛ ꯄꯨꯛ ꯂꯦꯟꯕ ꯊꯤꯟꯕ ꯍꯧꯔꯛꯂꯦ ꯊꯧꯕꯁꯨ ꯑꯣꯟꯅ ꯊꯣꯏꯅ ꯈꯥꯡꯂꯦ ꯃꯃꯥꯕꯨ ꯁꯦꯟꯅꯒꯗ꯭ꯔꯥ ꯃꯄꯥꯕꯨ ꯁꯦꯟꯅꯒꯗ꯭ꯔꯥ ꯀꯣꯛꯇ ꯈꯨꯠ ꯍꯥꯞꯄꯦ ꯁꯥꯖꯧꯕ ꯑꯅꯤꯒꯤ ꯃꯔꯛꯇ ꯍꯥ ꯍꯥꯏꯕꯗꯨ ꯑꯣꯏ ꯃꯤꯠꯃꯥꯡꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯃꯥꯁꯨ ꯃꯄꯥꯁꯨ ꯏ ꯑꯣꯗꯨꯅ ꯁꯤꯔꯦ ꯃꯤꯠꯅ ꯀꯨꯞꯄꯗ ꯁꯤꯔꯦ ꯁꯥꯖꯧꯕ ꯑꯊꯦꯡꯕ ꯏꯪꯗꯨꯗ ꯀꯞꯄꯛꯂꯦ ꯀꯣꯠ ꯃꯌꯥꯗꯨꯗ ꯃꯅꯤꯡ ꯆꯥꯛꯈꯨꯝꯗꯨꯒꯤ ꯂꯝꯌꯥꯏꯒꯤ ꯑꯣꯏꯔꯞ ꯇꯧꯕ ꯃꯄꯥꯗꯨꯗ ꯁꯤꯔꯦ ꯃꯍꯥꯛ ꯀꯞꯂꯝꯕꯗꯒꯤ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ ꯀꯣꯛ ꯄꯥꯏꯗꯨꯅ ꯈꯥꯡꯂꯒ ꯂꯩ ꯍꯣꯏꯅꯤ ꯃꯥꯏꯅꯤ ꯀꯔꯤꯝꯇ ꯍꯥꯏꯈꯤꯗ꯭ꯔꯦ ꯂꯝꯌꯥꯏꯗ ꯇꯥꯗꯨꯅ ꯂꯩꯕ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯅꯤꯗꯨꯗ ꯇꯤꯡꯉꯛ ꯌꯦꯡꯗꯨꯅ ꯂꯩ ꯀꯔꯝꯅ ꯀꯗꯥꯏꯗꯒꯤ ꯍꯧꯔꯛꯈꯤꯕꯅꯣ ꯀꯅꯥꯅꯁꯨ ꯍꯥꯏꯕ ꯉꯝꯗꯦ ꯃꯪꯒ ꯆꯞ ꯃꯥꯟꯅꯩ ꯑꯁꯨꯝꯅ ꯑꯍꯤꯡ ꯑꯗꯨ ꯂꯣꯏꯈꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯑꯁꯤꯕꯒꯤ ꯄꯥꯎꯅ ꯁꯔꯥ ꯁꯜꯂꯦ ꯅꯨꯃꯤꯠ ꯊꯥꯡꯅꯅ ꯑꯍꯨꯝꯅ ꯏꯃꯨꯡ ꯑꯃꯠꯇꯗ ꯁꯥꯒꯩ ꯑꯃꯠꯇꯗ ꯊꯣꯛꯄ ꯃꯤꯁꯤ ꯃꯤꯅꯥꯗꯒꯤ ꯁꯟꯗꯣꯔꯛꯄ ꯃꯌꯥꯝ ꯑꯃ ꯑꯇꯣꯞꯄ ꯃꯤ 3 ꯑꯃꯒ ꯍꯧꯖꯤꯛꯇꯤ ꯈꯨꯜ ꯂꯩꯀꯥꯏꯗꯨꯗ ꯂꯩꯕ ꯃꯤ ꯑꯌꯥꯝꯕ
ꯀꯤ ꯍꯪꯒꯣꯏꯕ ꯐꯥꯎꯔꯦ꯫ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯊꯪꯅ ꯊꯪꯅꯅ ꯑꯁꯤꯕꯅ ꯈꯨꯟꯗꯥꯔꯛꯄꯁꯤꯗ ꯂꯩꯀꯥꯏꯗ ꯂꯩꯕ ꯈꯔꯗꯤ ꯀꯤꯕꯅ ꯃꯈꯣꯏ ꯊꯣꯡꯒꯥꯜ ꯃꯄꯥ ꯂꯥꯟꯁꯤꯜꯂꯛꯇ꯭ꯔꯦ꯫ ꯑꯌꯨꯛꯇꯨꯗ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯣ ꯂꯩꯔꯣꯟ ꯆꯟꯈ꯭ꯔꯦ꯫ ꯃꯊꯧ ꯂꯣꯏꯔꯛꯄꯗ ꯄꯨꯡ 4 ꯇꯥꯔꯛꯂꯦ꯫ ꯅꯨꯡꯊꯤꯜꯋꯥꯏꯒꯤ ꯃꯇꯝ ꯌꯥꯆꯪꯂꯛꯄ ꯃꯇꯝ ꯑꯗꯨꯋꯥꯏꯗꯗꯤ ꯍꯤꯌꯥꯏꯔꯦꯟꯁꯨ ꯇꯥꯏꯕꯪ ꯋꯥꯈꯜ ꯇꯥꯔꯛꯂꯦ꯫ ꯃꯥꯅ ꯋꯥꯈꯜ ꯇꯥꯔꯛꯄꯗ ꯊꯣꯛꯂꯝꯂꯤꯕ ꯇꯧꯔꯝꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯒꯤ ꯋꯥꯔꯤ ꯋꯥꯈꯣꯡ ꯈꯪꯂꯛꯄꯗꯗꯤ ꯋꯥ ꯉꯥꯡꯕ ꯊꯣꯛꯈꯤꯗ꯭ꯔꯦ꯫ ꯃꯁꯥꯒ ꯀꯌꯥ ꯄꯥꯡꯗꯕꯒ ꯐꯃꯨꯡꯗꯨꯗ ꯇꯨꯃꯤꯟ ꯐꯝꯗꯨꯅ ꯂꯩ꯫ ꯍꯤꯌꯥꯏꯔꯦꯟꯒꯤ ꯅꯥꯛꯇ ꯁꯥꯖꯧꯕꯁꯨ ꯎꯪꯗꯨꯅ ꯂꯩ꯫ ꯃꯤꯠꯂꯨꯗꯅ ꯄꯤꯔꯥꯡꯅ ꯊꯨꯝꯃꯤ꯫ ꯃꯥꯡꯒꯣꯜꯗꯅ ꯈꯨꯟꯒꯤ ꯊꯧꯗꯥꯡ ꯌꯥꯔꯤꯕ ꯃꯤꯑꯣꯏ 9 ꯋꯥ ꯈꯟꯅꯩ꯫ ꯃꯥꯏ ꯂꯩꯈꯤꯕꯅ ꯂꯩꯈ꯭ꯔꯁꯨ ꯃꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯕ ꯈꯔꯅ ꯋꯥꯔꯕ ꯆꯤꯔꯕ ꯇꯟꯖꯥ ꯑꯁꯤꯗ ꯃꯈꯣꯏꯒꯤꯗꯃꯛ ꯄꯥꯝꯕꯣꯝ ꯇꯤꯡꯕꯤꯔꯤ꯫ ꯃꯈꯣꯏ ꯃꯁꯦꯟꯗꯨ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯄꯥꯎ ꯍꯥꯏꯈ꯭ꯔꯕ꯭ꯔꯥ? ꯍꯥꯏꯈ꯭ꯔꯦ꯫ ꯐꯔꯦ, ꯈꯣꯡꯂꯩ ꯊꯨꯅ ꯂꯥꯛꯂꯕꯗꯤ ꯐꯒꯗꯕꯅꯤ꯫ ꯐꯤꯕꯝꯁꯦ ꯌꯥꯝ ꯂꯨꯁꯤꯜꯂꯛꯀꯗꯧꯔꯤ꯫ ꯑꯗꯨꯅꯤꯅꯦ, ꯃꯥꯏꯕꯗꯨ ꯂꯥꯛꯇ꯭ꯔꯗꯤ ꯐꯤꯕꯝꯁꯦ ꯈꯨꯖꯦꯡ ꯌꯧꯅ ꯂꯨꯁꯤꯜꯂꯛꯀꯗꯧꯔꯤ꯫ ꯃꯤꯅ ꯍꯥꯏꯅꯕ ꯃꯪꯊꯣꯡ ꯊꯤꯡꯕꯒꯥꯏꯗꯣ ꯊꯤꯡꯗ꯭ꯔꯕ ꯖꯥꯠꯂꯥ? ꯑꯁꯤ ꯑꯅꯥꯁꯤꯅ ꯃꯔꯤ ꯃꯔꯤ ꯁꯝꯊꯔꯛꯏꯁꯤꯕꯣ ꯃꯪꯊꯣꯡꯒꯤꯗꯤ ꯅꯤꯡꯊꯤꯅ ꯊꯤꯡꯉꯤꯗ꯫ ꯃꯁꯤꯒꯤꯗꯤ ꯊꯣꯏꯅ ꯆꯤꯡꯅꯅꯤꯡꯉꯥꯏ ꯂꯩꯇꯦ꯫ ꯑꯗꯨꯗꯤ ꯊꯣꯛꯏꯁꯤꯡꯁꯤ ꯃꯔꯨ ꯍꯧꯔꯛꯐꯝꯗꯤ ꯀꯔꯤꯅ ꯑꯣꯏꯕ ꯌꯥꯏ? ꯁꯤꯃꯗꯤ ꯑꯩꯁꯨ ꯆꯞ ꯆꯥꯅ ꯍꯥꯏꯕꯗꯤ ꯉꯝꯗꯦꯕꯨ ꯇꯧꯔꯤꯁꯦ꯫ ꯃꯥꯏꯕꯗꯨꯗꯪ ꯂꯥꯛꯑꯗꯤ ꯃꯔꯝꯗꯣ ꯈꯪꯒꯗꯧꯅꯤ ꯇꯧꯔꯤꯁꯦ꯫ ꯈꯨꯔꯧ ꯄꯥꯜꯍꯧꯗꯅ ꯌꯧꯕꯤꯔꯛꯂꯗꯤ ꯐꯒꯗꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯁꯦꯟꯗꯣ ꯋꯥꯔꯤ ꯁꯥꯟꯅꯩ꯫ ꯋꯥꯔꯤ ꯀꯌꯥ ꯈꯟꯅꯔꯕ ꯇꯨꯡꯗ ꯃꯆꯤꯟ ꯃꯅꯥꯎ 2 ꯈꯛꯇ ꯌꯨꯝꯁꯤ ꯊꯥꯗꯣꯛꯄꯗꯤ ꯌꯥꯗ꯭ꯔꯕꯅꯤꯅ ꯃꯈꯣꯏ ꯅꯍꯥ 3 ꯑꯃ ꯁꯪꯅꯕ ꯁꯤꯟꯗꯣꯛꯂꯦ꯫ ꯍꯥꯏꯅ ꯃꯇꯝꯗꯤ ꯍꯧꯖꯤꯟꯈꯤ꯫ ꯊꯦꯡꯗ ꯊꯦꯡꯖꯤꯜꯂꯛꯂꯦ ꯃꯇꯝ ꯀꯧꯕꯤ ꯃꯥꯁꯨ꯫ ꯅꯍꯥꯁꯤꯡꯗꯨꯅ ꯂꯩꯍꯧꯔꯒ ꯋꯥ ꯈꯟꯅꯔꯕ ꯃꯈꯣꯏ 9ꯇꯨꯗꯤ ꯆꯠꯈ꯭ꯔꯦ꯫ ꯌꯨꯝꯗꯨꯒꯤ ꯃꯅꯨꯡꯗꯅ ꯍꯤꯌꯥꯏꯔꯦꯟꯒ ꯁꯥꯖꯧꯕꯒ ꯍꯤꯌꯥꯏꯔꯦꯟꯗꯤ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯦ꯫ ꯃꯁꯥꯗꯣ ꯏꯅꯝ ꯅꯝꯁꯤꯟꯕꯒ ꯏꯄꯪ ꯄꯪꯕꯗꯧꯅ ꯇꯧꯕꯒ ꯀꯩꯒ ꯋꯥꯈꯜ ꯈꯟꯕꯁꯨ ꯆꯪꯗ꯭ꯔꯦ꯫ ꯅꯣꯡ ꯅꯤꯅꯤ ꯀꯔꯤꯝꯇ ꯆꯥꯗꯕꯒ ꯃꯁꯥꯗꯣ ꯏꯁꯣꯟ ꯁꯣꯜꯂꯗꯅ ꯌꯥꯝ ꯄꯛ ꯇꯥꯕꯒꯨꯝ ꯂꯩꯈ꯭ꯔꯦ꯫ ꯍꯤꯌꯥꯏꯔꯦꯟꯒꯤ ꯃꯇꯧꯗꯨꯗ ꯅꯨꯡꯁꯤꯅ ꯌꯦꯡꯉꯤ꯫ ꯃꯤꯂꯨ ꯄꯤꯔꯥꯡꯅ ꯏꯍꯧ ꯁꯥꯖꯧꯁꯨ ꯃꯥꯒꯤ ꯃꯇꯧ ꯎꯔꯒ ꯃꯥꯒꯤ ꯑꯋꯥꯕ ꯀꯥꯎꯕꯗꯧꯅꯁꯨ ꯇꯧꯏ꯫ ꯃꯃꯥꯅ ꯃꯄꯥꯅ ꯍꯨꯟꯗꯣꯛꯂꯝꯕ ꯍꯤꯌꯥꯏꯔꯦꯟꯕꯨ ꯃꯤ ꯑꯣꯏꯅꯕ ꯁꯦꯝꯒꯥꯏꯗꯨꯅ ꯈꯜꯂꯤ꯫ ꯑꯃꯨꯛ ꯊꯪꯅꯕ ꯃꯤꯀꯨꯞꯇꯅ ꯃꯃꯥꯒ ꯃꯄꯥꯒꯅ ꯏ ꯑꯣꯗꯨꯅ ꯁꯤꯕꯗꯣ ꯑꯃꯨꯛ ꯃꯃꯤꯠꯇ ꯎꯔꯦ꯫ ꯃꯗꯨ ꯎꯕꯗ ꯃꯃꯥꯒ ꯃꯄꯥꯒꯗꯣ ꯑꯃꯨꯛ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯎꯅ ꯀꯟꯕ ꯉꯝꯈꯤꯗꯦ꯫ ꯄꯨꯛꯅꯤꯡꯗ ꯃꯔꯣꯜ ꯂꯣꯜꯂꯦ꯫ ꯏꯃꯥ ꯄꯥꯕ, ꯅꯁꯥꯕꯨ ꯋꯥꯔꯧꯒꯅꯨꯀꯣ꯫ ꯏꯃꯥꯒ ꯄꯥꯕꯒꯕꯨ ꯅꯁꯥꯅ ꯀꯟꯕ ꯉꯝꯍꯧꯗ꯭ꯔꯦ꯫ ꯑꯩꯕꯨ ꯋꯥꯔꯧꯅꯨꯀꯣ꯫ ꯃꯁꯥ ꯑꯃ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯗ꯭ꯔꯦ ꯅꯆꯥꯗꯤ꯫ ꯋꯥꯈꯜꯅ ꯃꯥꯕꯨ ꯇꯠꯇꯅ ꯃꯔꯥꯜ ꯁꯤꯔꯤ꯫ ꯑꯗꯨꯕꯨ ꯇꯞꯅ ꯇꯞꯅ ꯅꯦꯝꯊꯈꯤ ꯏꯔꯥꯡ ꯁꯥꯒꯠꯂꯝꯕ ꯃꯥꯒꯤ ꯋꯥꯈꯜꯁꯤꯡ ꯑꯗꯨ꯫ ꯊꯦꯡꯒ ꯊꯦꯡꯖꯤꯜꯂꯛꯄꯒ ꯇꯨꯝꯊꯈ꯭ꯔꯦ ꯁꯥꯖꯧꯕꯁꯨ꯫ ꯑꯍꯤꯡꯒꯤ ꯂꯥꯏꯔꯦꯝꯕꯤ ꯁꯥꯠꯇꯣꯛꯂꯦ ꯉꯁꯤꯗꯤ꯫ ꯑꯍꯤꯡꯗ ꯆꯨꯕ ꯅꯣꯡꯁꯨ ꯆꯨꯈꯤꯗ꯭ꯔꯦ꯫ ꯎꯟ ꯋꯥꯏꯃꯨꯛ ꯆꯤꯛꯂꯦ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯈꯨꯟꯒꯤ ꯉꯝꯈꯩ ꯂꯩꯕꯗꯣꯝꯗ ꯇꯥꯎꯕ ꯍꯨꯏ ꯃꯌꯥꯝ ꯍꯧꯅꯗꯨꯅ ꯈꯣꯡꯕꯒ ꯀꯞꯄꯒꯇꯅ ꯃꯥꯏꯀꯩ 4ꯗ ꯅꯤꯟꯕ ꯍꯧꯔꯛꯂꯦ꯫ ꯈꯨꯜ ꯂꯩꯀꯥꯏꯗ ꯂꯩꯕ ꯇꯥꯎꯕ ꯍꯨꯏ ꯃꯌꯥꯝ ꯍꯧꯅꯗꯨꯅ ꯀꯞꯂꯦ꯫ ꯃꯈꯣꯏꯒꯤ ꯃꯤꯠꯁꯤꯡꯗꯨꯗ ꯂꯥꯏ ꯐꯠꯇꯕ ꯃꯌꯥꯝ ꯎꯔꯤ꯫ ꯇꯥꯎꯕ ꯍꯨꯏ ꯑꯃꯗꯤ ꯍꯤꯡꯅ ꯀꯞꯂꯦ꯫ ꯍꯤꯌꯥꯏꯔꯦꯟ ꯅꯣꯏꯒꯤ ꯌꯨꯝꯗꯨꯗ ꯑꯣꯟꯁꯤꯜꯂꯒ ꯃꯄꯥꯜꯗ ꯇꯨꯝꯂꯤꯕ ꯅꯍꯥ 2 ꯑꯃꯗꯤ ꯃꯤꯀꯞ ꯊꯣꯛꯂꯦ꯫ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯩ꯫ ꯀꯔꯤ ꯈꯨꯀꯞꯅꯣ ꯁꯤꯅ? ꯇꯥꯎꯕ ꯍꯨꯏꯒꯤ ꯍꯧꯅꯕꯤꯅꯤ ꯁꯤꯗꯤ꯫ ꯀꯩꯅꯣꯝ ꯑꯃ ꯂꯩꯕꯗꯧꯅ ꯇꯧꯏꯗ꯫ ꯍꯥꯏꯕꯗꯤ ꯊꯦꯝꯕ, ꯌꯦꯡꯉꯨ, ꯑꯥꯗ ꯀꯣꯟꯊꯣꯡ ꯃꯄꯥꯁꯤꯗ ꯃꯤ 2 ꯈꯛ ꯂꯦꯞꯄꯒ ꯂꯩꯕꯗꯧꯅ ꯇꯧꯔꯤꯁꯦ ꯅꯪꯕꯨ ꯎꯗ꯭ꯔꯥ ꯍꯥꯏꯕꯅꯦ? ꯀꯥꯏꯅꯣ? ꯑꯩ ꯎꯗꯤꯌꯦ꯫ ꯎꯔꯣꯏꯌꯦ ꯅꯪꯗꯤ꯫ ꯑꯩꯗꯤ ꯅꯪꯗꯧꯅ ꯅꯃꯤꯠ ꯊꯧꯗꯦ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯣ? ꯀꯩꯅꯣꯝꯅꯤꯗ ꯂꯩꯔꯤꯁꯦ꯫ ꯑꯩꯉꯣꯟꯗꯗꯤ ꯎꯔꯤ꯫ ꯃꯀꯨ ꯃꯃꯤꯠ ꯄꯥꯜꯂꯤꯗꯅ ꯅꯪꯗꯤ꯫
ꯇꯨꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯦ ꯃꯇꯥꯏ ꯑꯣꯏꯔꯞ ꯇꯨꯝꯕ ꯃꯈꯣꯏ ꯑꯅꯤ ꯌꯦꯡꯉꯨꯁꯤꯔꯕꯗ ꯀꯩꯅꯣ ꯍꯥꯏꯗꯣ ꯀꯤꯗꯨꯝ ꯀꯤꯗꯩꯗꯤ ꯃꯇꯥꯡꯁꯤꯗ ꯀꯤꯕ ꯍꯧꯅꯗꯦ ꯃꯤꯗꯤ ꯑꯣꯏꯔꯝꯃꯣꯏꯀꯣ ꯑꯊꯦꯡꯕꯁꯤꯗ ꯂꯩꯃꯥꯟ ꯇꯤꯡꯃꯥꯡ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯀꯔꯤꯒꯨꯝꯕ ꯑꯣꯛꯅꯔꯒ ꯁꯤꯔꯗꯤ ꯀꯝꯗꯧꯅꯤ ꯏꯕꯥꯅꯤ ꯑꯃꯨꯛ ꯑꯋꯥꯐꯝꯗ ꯇꯥꯅꯤ ꯍꯥꯏꯕꯒꯤꯔꯣ ꯅꯪꯅ ꯀꯤꯔꯤꯁꯦ ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯑꯗꯨ ꯑꯣꯏꯔꯒꯅ ꯑꯇꯩꯁꯦ ꯍꯧꯗꯣꯛꯑꯁꯤꯔꯥ ꯑꯁꯨꯝꯅꯅꯤꯗꯣ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯌꯨꯝꯒꯤ ꯑꯋꯥꯡꯂꯣꯝꯗ ꯍꯧꯕ ꯋꯥꯁꯥ ꯑꯃ ꯃꯌꯥꯏ ꯊꯤꯒꯥꯡꯗ ꯇꯦꯛꯇꯨꯅ ꯇꯥꯔꯛꯑꯦ ꯋꯥꯗꯣ ꯇꯦꯛꯂꯒ ꯁꯨꯃꯥꯡ ꯃꯌꯥꯏꯗꯨꯗ ꯐꯩꯔꯒ ꯂꯩ ꯑꯅꯤꯗꯣ ꯁꯥꯟꯅꯔꯝꯕ ꯋꯥꯔꯤꯒ ꯂꯣꯏꯅ ꯀꯥꯏ ꯃꯌꯥꯏꯗ ꯐꯩꯗꯨꯅ ꯂꯩꯕ ꯋꯥꯗꯣ ꯌꯦꯡꯗꯨꯅ ꯂꯩ ꯃꯔꯝ ꯏꯆꯥ ꯆꯥꯗꯅ ꯇꯦꯛꯂꯤꯕ ꯋꯥꯗꯨꯁꯨ ꯃꯌꯥꯏꯗꯨꯗ ꯅꯨꯡꯁꯤꯠ ꯑꯀꯟꯕ ꯑꯃ ꯁꯤꯠꯄꯁꯨ ꯅꯠꯇꯦ ꯇꯧꯔꯤꯁꯦ ꯑꯗꯨꯅ ꯑꯅꯤꯗꯣ ꯃꯌꯥ ꯀꯥꯗꯨꯅ ꯂꯩ ꯋꯥꯗꯨꯗ ꯌꯦꯡꯂꯒ ꯂꯩ ꯑꯇꯩ ꯇꯨꯝꯃꯤꯕꯁꯤꯡꯗꯨꯗꯤ ꯃꯩ ꯏꯁꯤꯡ ꯆꯪꯗꯦ ꯑꯗꯨꯃꯛ ꯇꯨꯝꯂꯤ ꯃꯈꯣꯏ ꯑꯅꯤ ꯇꯨꯃꯤꯟꯂꯦ ꯋꯥꯗꯨꯗ ꯌꯦꯡꯗꯨꯅ ꯇꯞꯅ ꯃꯤ ꯇꯥꯈꯤꯅꯤ ꯃꯇꯥꯒꯨꯝ ꯆꯤꯔꯣꯟ ꯊꯥꯔꯣꯟ ꯇꯧꯔꯗꯨꯅ ꯎꯔꯕ꯭ꯔꯥ ꯏꯇꯥꯎ ꯃꯇꯥꯡ ꯌꯥꯝ ꯆꯥꯗꯦꯀꯣꯁꯦ ꯍꯣꯏ ꯆꯥꯗꯦ ꯑꯗꯣ ꯃꯣꯏ ꯑꯇꯩꯁꯦ ꯌꯥꯎꯍꯜꯂꯛꯇꯦ ꯀꯔꯤꯝꯇ ꯇꯥꯗ꯭ꯔꯕ ꯖꯥꯠꯂꯥ ꯍꯣꯏꯅꯦ ꯃꯣꯏꯁꯦ ꯇꯥꯔꯝꯃꯔꯣꯏ ꯇꯥꯔꯗꯤ ꯍꯧꯒꯠꯂꯣꯏꯗ꯭ꯔꯣ ꯑꯝꯇ ꯍꯧꯗꯣꯛꯁꯤꯔ ꯑꯗꯨꯗꯤ ꯍꯧꯗꯣꯛꯂꯒꯨꯝꯁꯦ ꯃꯣꯏꯁꯨ ꯉꯁꯥꯏ ꯂꯩꯕꯥꯛ ꯇꯧꯕ ꯌꯥꯎꯕꯅꯤ ꯍꯧꯗꯣꯛꯄꯤꯔꯔꯣꯏꯁꯤꯗ ꯑꯗꯣ ꯋꯥꯁꯤꯗꯤ ꯆꯨꯝꯅ ꯇꯦꯛꯆꯕꯅꯤ ꯈꯜꯂꯁꯤ ꯑꯁꯨꯝꯅ ꯏꯐ ꯐꯖꯅ ꯈꯟꯗꯣꯛꯂꯦ ꯈꯟꯕꯒ ꯅꯪꯍꯧꯗꯦ ꯐꯩꯗꯨꯅ ꯂꯩꯔꯝꯕ ꯃꯨꯕꯤ ꯋꯥꯗꯣ ꯌꯨꯡꯈꯠꯈ꯭ꯔꯦ ꯃꯁꯥ ꯃꯊꯟꯇ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗ ꯀꯔꯤꯝꯇ ꯇꯧꯗꯅ ꯑꯁꯨꯝꯅ ꯇꯧꯔꯛꯄ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕ ꯅꯍꯥ ꯑꯅꯤꯗꯣ ꯀꯤꯕꯅ ꯃꯁꯥꯗꯣ ꯊꯛ ꯊꯛ ꯅꯤꯛꯏ ꯋꯥ ꯉꯥꯡꯕ ꯊꯣꯛꯈꯤꯗ꯭ꯔꯦ ꯅꯤꯛꯂꯒ ꯂꯩ ꯃꯁꯥ ꯄꯨꯝꯕ ꯑꯃꯒ ꯑꯃꯒ ꯌꯦꯡꯅꯩ ꯋꯥꯍꯩ ꯑꯃꯇ ꯍꯥꯏꯅꯗꯦ ꯎꯔꯤꯕꯁꯦ ꯃꯤꯇ꯭ꯔꯪꯂ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯆꯤꯡꯅꯕ ꯄꯣꯛꯂꯦ ꯈꯔꯒ ꯃꯁꯥꯗꯣ ꯆꯦꯡꯈꯩꯗꯨꯅ ꯅꯤꯛꯂꯒ ꯂꯩꯔꯤꯉꯩ ꯃꯔꯛꯇꯨꯗ ꯑꯃꯨꯛ ꯀꯣꯟꯊꯣꯡꯗ ꯃꯤ ꯑꯅꯤ ꯂꯦꯞꯄꯒ ꯂꯩꯕ ꯃꯥꯟꯕ ꯑꯅꯤꯗꯣ ꯁꯨꯃꯥꯡ ꯂꯩꯕꯗꯣꯝꯗ ꯍꯧꯅꯔꯒ ꯂꯥꯛꯄꯗꯧꯅ ꯇꯧꯏ ꯃꯈꯣꯡꯗꯤ ꯑꯃꯠꯇ ꯂꯩꯕꯥꯛꯇ ꯇꯥꯕ ꯅꯠꯇꯦ ꯇꯧꯔꯤꯕꯗꯣ ꯃꯥꯡꯒꯣꯟ ꯎꯈꯣꯛꯇꯦꯟꯗ ꯃꯩꯗ ꯃꯨꯁꯤ ꯃꯨꯁꯤ ꯊꯥꯟꯕꯗ ꯃꯌꯦꯛ ꯁꯦꯡꯐꯥꯠꯇ꯭ꯔꯁꯨ ꯀꯕꯛ ꯀꯕꯛꯇ ꯑꯣꯏꯔꯁꯨ ꯎꯔꯤ ꯑꯃꯨꯕ ꯑꯅꯤꯗꯣ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯂꯒ ꯁꯨꯃꯥꯡ ꯃꯊꯧ ꯄꯨꯡ ꯃꯄꯥꯗꯨꯗ ꯆꯞ ꯂꯦꯞꯄꯤ ꯑꯗꯨꯒ ꯑꯃꯅ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯈꯨꯗꯩ ꯄꯤꯌꯨ ꯃꯗꯨ ꯌꯥꯎꯗꯕꯅ ꯑꯩ ꯏꯔꯨ ꯁꯥꯗꯦꯡꯕ ꯌꯥꯗ꯭ꯔꯦ ꯑꯁꯨꯝ ꯑꯃꯨꯕ ꯑꯅꯤꯗꯨꯒꯤ ꯃꯅꯨꯡꯗ ꯑꯃꯅ ꯍꯥꯏꯔꯛꯄ ꯀꯤꯕꯣꯏ ꯄꯥꯈꯠꯄ ꯈꯪꯂꯥꯎ ꯂꯥꯎꯏ ꯃꯥꯅ ꯂꯥꯎꯕꯗ ꯑꯇꯩ ꯇꯨꯝꯂꯤꯕ ꯃꯔꯤꯗꯣ ꯌꯥꯝ ꯈꯪꯄ꯭ꯔꯦ ꯈꯪꯅ ꯇꯨꯝꯂꯝꯕꯗꯒꯤ ꯃꯤꯀꯞ ꯊꯣꯛꯂꯛꯏ ꯃꯈꯣꯏꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯁꯨꯃꯥꯡꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕ ꯑꯅꯤꯗꯨꯗꯤ ꯃꯥꯡꯈ꯭ꯔꯦ ꯂꯥꯟꯅ ꯊꯧꯔꯝ ꯂꯣꯏꯗ꯭ꯔꯤꯕ ꯊꯋꯥꯏ ꯃꯤꯔꯦꯜꯁꯤꯡꯗꯨꯅ ꯌꯨꯝꯗꯨꯒꯤ ꯑꯀꯣꯏꯕꯗꯨꯗ ꯀꯣꯏꯄꯥꯏ ꯄꯥꯏꯔꯒ ꯂꯩꯔꯦ ꯍꯧꯖꯤꯛꯇꯤ ꯇꯝꯂꯂꯥꯏ ꯑꯣꯏꯅ ꯊꯋꯥꯏ ꯃꯤꯔꯦꯜꯁꯤꯡꯗꯨꯅ ꯍꯧꯖꯤꯛꯇꯤ ꯁꯥꯐꯣꯡꯕ ꯍꯧꯔꯦ ꯅꯍꯥ ꯑꯅꯤꯗꯣ ꯑꯇꯩ ꯅꯍꯥꯁꯤꯡꯗꯨꯗ ꯃꯈꯣꯏꯅ ꯎꯍꯧꯕ ꯊꯦꯡꯅꯍꯧꯕꯁꯤꯡ ꯑꯗꯣ ꯑꯃꯠꯇ ꯆꯤꯊꯗꯅ ꯇꯝꯃꯦ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯌꯨꯝ ꯏꯪꯈꯣꯜꯗꯨꯒꯤ ꯑꯀꯣꯏꯕꯗ ꯃꯤ ꯆꯠꯄ ꯃꯥꯟꯕꯒꯤ ꯃꯈꯣꯜ ꯇꯠꯇꯅ ꯇꯥꯔꯦ ꯃꯅꯤꯡ ꯃꯌꯥ ꯑꯗꯣꯝꯗ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯃꯅꯥ ꯊꯥꯡꯀꯠꯇꯨꯅ ꯇꯥꯔꯤ ꯀꯔꯤ ꯇꯧꯔꯛꯄ ꯍꯥꯏꯗꯨꯅ ꯃꯤ ꯆꯠꯄꯒꯤ ꯌꯦꯅꯈꯥ ꯌꯦꯡꯈꯨꯟꯗ ꯆꯟꯆꯠ ꯆꯠꯄꯒꯤ ꯃꯈꯣꯜꯇꯅ ꯑꯀꯣꯏꯕꯗꯨ ꯅꯤꯜꯂꯦ ꯃꯔꯥꯡ ꯍꯧꯕ ꯍꯥꯏꯕꯗꯨ ꯍꯧꯔꯤ ꯃꯌꯥꯝꯗꯣ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯃꯅꯥꯀꯣꯡ ꯊꯥꯡꯀꯠꯇꯨꯅ ꯂꯩ ꯉꯥꯏꯍꯥꯛ ꯄꯨꯡꯒꯣꯏ ꯑꯀꯣꯏꯕꯗꯨꯗ ꯃꯤ ꯆꯠꯄ ꯆꯤꯟꯕ ꯃꯥꯟꯕꯒꯤ ꯏꯊꯤꯜ ꯅꯥꯏꯔꯝꯂꯒ ꯀꯩꯗꯧꯗꯕ ꯁꯥꯗꯨꯅ ꯑꯃꯨꯛ ꯅꯦꯝꯊꯈ꯭ꯔꯦ ꯎꯟ ꯋꯥꯏꯃꯨꯛ ꯆꯤꯛꯈ꯭ꯔꯦ ꯑꯍꯤꯡꯒꯤ ꯃꯃꯩ ꯑꯣꯏꯔꯛꯄ ꯃꯇꯝꯗꯨꯗꯗꯤ ꯃꯌꯥꯝꯗꯣ ꯀꯩꯗꯧꯔꯛꯄ ꯑꯃꯨꯛ ꯈꯜꯂꯨꯕꯗ ꯇꯨꯝꯊꯕ ꯌꯥꯔꯝꯗꯦ ꯅꯣꯡꯉꯥꯟꯕ ꯉꯥꯏꯅ ꯋꯥꯔꯤ ꯁꯥꯔꯒ ꯑꯍꯤꯡꯗꯣ ꯂꯣꯏꯈꯤꯕ ꯉꯥꯏꯔꯁꯤ ꯍꯥꯏꯅꯔꯦ ꯄꯨꯜꯂꯤꯕ ꯅꯍꯥ ꯇꯔꯨꯛꯇꯨꯒꯤ ꯃꯅꯨꯡꯗꯒꯤ ꯅꯍꯥ ꯑꯃꯅ ꯑꯇꯩ ꯅꯍꯥ ꯃꯉꯥꯗꯨꯗ ꯋꯥꯔꯤ ꯂꯤꯔꯦ ꯏꯇꯥꯎꯁꯥ ꯉꯁꯤꯒꯤ ꯑꯍꯤꯡꯁꯦ ꯇꯦꯟꯅꯕ ꯑꯩ ꯋꯥꯔꯤ ꯑꯃ ꯂꯤꯒꯦ ꯅꯨꯄꯥ ꯑꯃꯅ ꯀꯔꯤ ꯀꯔꯝꯕ ꯃꯈꯜꯒꯤ ꯋꯥꯔꯤꯅꯣ ꯍꯥꯏꯁꯦ ꯅꯍꯥꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯙꯧꯅ ꯍꯤꯡꯂꯤꯉꯩ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯅꯤꯡꯊꯧꯖꯝ ꯏꯪꯈꯣꯜꯁꯤꯒꯤ
ꯃꯔꯝꯗꯅꯤ꯫ ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛ ꯑꯦ ꯑꯗꯨꯗꯤ ꯌꯥꯝ ꯀꯥꯟꯅꯕ ꯋꯥꯔꯤꯅꯤ, ꯑꯩꯁꯨ ꯍꯥꯏꯐꯦꯠꯇꯤ ꯇꯥꯔꯦ꯫ ꯇꯣꯝꯄꯣꯛ ꯍꯣꯏꯒꯤ ꯏꯪꯈꯣꯜꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏ ꯏꯃꯥꯅ ꯂꯤꯕꯗꯒꯤ ꯍꯧꯈꯤꯕ ꯋꯥꯔꯤꯗꯨꯒ ꯍꯧꯖꯤꯛ ꯃꯈꯣꯏ ꯏꯃꯨꯡꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯑꯇꯩꯗꯁꯨ ꯑꯋꯥ ꯑꯅꯥ ꯅꯪꯂꯤꯕ ꯑꯅꯤꯁꯤꯕꯨ ꯃꯔꯤ ꯂꯩꯅꯔꯝꯈꯤꯗ꯭ꯔꯥ? ꯅꯍꯥ ꯃꯁꯦ ꯋꯥꯔꯤ ꯁꯥꯟꯅꯔꯦ꯫ ꯑꯩꯈꯣꯏꯗꯤ ꯈꯪꯗꯦꯗ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯃꯈꯣꯏꯒꯤ ꯏꯪꯈꯣꯜꯁꯤꯒꯤ ꯃꯔꯝꯗ꯫ ꯅꯈꯣꯏꯅ ꯑꯍꯜ ꯂꯃꯟꯒꯤ ꯅꯥꯛꯇ ꯐꯝꯗꯕꯗꯨꯒꯤꯅꯤ꯫ ꯑꯩꯈꯣꯏꯗꯤ ꯑꯍꯜ ꯂꯃꯟꯒꯤ ꯅꯥꯛꯇ ꯐꯝꯕ ꯅꯞꯄ ꯀꯟꯕꯅꯤꯅ ꯋꯥꯔꯤ ꯂꯣꯏꯅ ꯈꯪꯉꯤ꯫ ꯑꯗꯨ ꯑꯣꯏꯔꯒꯅ ꯅꯣꯏ ꯑꯅꯤꯅ ꯈꯪꯉꯤꯕ ꯋꯥꯔꯤꯗꯣ ꯑꯩꯈꯣꯏꯗꯁꯨ ꯂꯤꯔꯣ, ꯑꯩꯈꯣꯏꯗꯁꯨ ꯂꯧꯁꯤꯡ ꯑꯣꯏꯍꯧꯅꯤ꯫ ꯂꯤꯔꯒꯦ ꯇꯥꯔꯣꯀꯣ ꯑꯗꯨꯗꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯅꯨꯄꯥ ꯇꯔꯨꯛꯇꯨꯒꯤ ꯃꯅꯨꯡꯗ ꯋꯥꯔꯤ ꯅꯤꯡꯊꯤꯅ ꯈꯪꯕꯗꯨꯅ ꯋꯥꯔꯤ ꯑꯣꯏꯅ ꯂꯤꯔꯛꯂꯦ꯫ ꯍꯧꯈꯤꯕ ꯋꯥꯔꯤ ꯁꯤꯡꯕꯨꯜꯗꯣ ꯃꯤꯠꯃꯥꯡꯗ ꯑꯁꯦꯡꯕ ꯊꯧꯗꯣꯛ ꯑꯣꯏꯅ ꯆꯣꯡꯊꯣꯔꯛꯂꯦ꯫ ꯌꯨꯝꯐꯝꯁꯦ ꯊꯣꯟꯗ꯭ꯔꯤꯉꯩ ꯋꯥꯅ ꯃꯔꯥꯡ ꯀꯥꯏꯅ ꯀꯣꯔꯧ ꯅꯨꯡꯃꯗꯣ ꯇꯦꯝꯁꯤꯡꯅꯅ ꯍꯧꯔꯝꯃꯤ꯫ ꯃꯥꯏꯀꯩ ꯈꯨꯗꯤꯡꯗ ꯁꯟꯗꯣꯛꯇꯨꯅ ꯋꯥꯄꯜꯁꯤꯗ ꯑꯌꯨꯛ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗ ꯃꯤ ꯐꯥꯎꯕ ꯋꯥ ꯌꯥꯟꯕ ꯆꯪꯕ ꯉꯝꯗꯦ꯫ ꯋꯥ ꯃꯇꯣꯜꯁꯤꯡꯅꯒ ꯀꯨꯡꯕꯅꯤ, ꯅꯨꯡꯁꯥ ꯃꯉꯥꯜ ꯑꯃꯠꯇꯁꯨ ꯐꯥꯎꯖꯤꯟꯕ ꯉꯝꯗꯦ꯫ ꯏꯁꯨꯛ ꯁꯨꯛꯂꯗꯅ ꯏꯃꯝ ꯃꯝꯂꯗꯅ ꯀꯔꯤꯒꯨꯝꯕꯗꯅ ꯊꯃꯝꯕ ꯑꯍꯤꯡꯗꯅ ꯋꯥꯄꯜ ꯃꯔꯨꯝꯗ ꯑꯉꯥꯡ ꯑꯃ ꯍꯦꯛ ꯍꯦꯛ ꯊꯣꯛꯏ ꯍꯥꯏꯅꯁꯨ ꯍꯥꯏꯅꯩ꯫ ꯑꯉꯥꯡꯗꯨꯁꯨ ꯁꯟ ꯁꯥꯔꯛꯄꯗꯒꯤ ꯀꯥꯛꯐꯩ ꯀꯥꯛꯐꯩ ꯆꯠꯄ ꯍꯩꯔꯛꯄ ꯃꯇꯝꯒꯤ ꯑꯉꯥꯡ ꯑꯣꯏꯅꯁꯨ ꯇꯧꯋꯦ ꯍꯥꯏꯅꯩ꯫ ꯑꯎꯕ ꯃꯤꯅ ꯍꯥꯏ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯑꯉꯥꯡꯗꯨꯅ ꯋꯥꯇꯣꯟꯗꯨꯗ ꯌꯣꯡꯗꯧꯅ ꯅꯞ ꯅꯞꯇꯨꯅ ꯋꯥꯇꯣꯟ ꯌꯧꯅꯕ ꯀꯥꯏ꯫ ꯑꯃꯨꯛꯁꯨ ꯍꯦꯛ ꯋꯥꯇꯣꯟꯗꯨꯗ ꯃꯈꯨꯠ ꯑꯅꯤ ꯄꯥꯏꯔꯒ ꯃꯈꯣꯡ ꯑꯅꯤꯗꯣ ꯌꯥꯟꯊꯗꯨꯅ ꯁꯥꯟꯅꯩ꯫ ꯑꯉꯥꯡꯗꯣ ꯃꯃꯤꯠ ꯑꯅꯤꯗꯣ ꯃꯨꯁꯨꯛ ꯃꯨꯏ, ꯏꯍꯣ ꯍꯣꯕꯗꯧꯅ ꯇꯧꯏ꯫ ꯀꯔꯤꯝꯇ ꯄꯥꯟꯗꯦ, ꯃꯤꯠ ꯑꯃꯒꯤ ꯄꯥꯟꯐꯝ ꯊꯣꯛꯄ ꯃꯆꯥꯛꯇꯣ ꯍꯥꯏꯅꯩ꯫ ꯊꯥꯁꯤꯒꯤ ꯑꯍꯤꯡꯗ ꯋꯥꯄꯜꯁꯤꯒꯤ ꯃꯄꯥ ꯂꯥꯟꯕꯗ ꯑꯃꯝꯕ ꯊꯦꯡꯕ ꯍꯜꯂꯛꯄꯗ ꯃꯄꯥꯁꯦ ꯂꯥꯜꯂꯒ ꯆꯠꯄ ꯉꯝꯗꯦ꯫ ꯋꯥꯄꯜꯁꯤꯗ ꯑꯃꯨꯛꯃꯨꯛꯁꯨ ꯐꯤꯉꯧ ꯁꯦꯠꯄ ꯅꯨꯄꯥ ꯑꯃ ꯊꯣꯛꯏ ꯍꯥꯏꯅꯁꯨ ꯍꯥꯏꯅꯩ꯫ ꯊꯦꯡꯅ ꯃꯝꯅ ꯍꯜꯂꯛꯄ ꯈꯔꯗꯤ ꯑꯗꯨꯃꯛ ꯊꯦꯡꯅꯩ ꯇꯠꯇꯅ ꯍꯥꯏꯅꯩ꯫ ꯋꯥꯄꯜꯁꯤꯒꯤ ꯃꯌꯥꯏꯗ ꯂꯥꯏꯁꯧ ꯁꯧꯕ ꯄꯨꯡ ꯂꯥꯏꯁꯧꯕꯨꯡ ꯑꯃꯁꯨ ꯂꯩ꯫ ꯅꯥꯀꯟꯗꯅ ꯍꯪꯉꯣꯏ ꯄꯤ, ꯆꯦꯡꯒꯨꯝ ꯃꯈꯜ ꯈꯔ ꯑꯗꯨꯃꯛ ꯁꯧꯏ ꯇꯠꯇꯅ ꯍꯥꯏꯅꯩ꯫ ꯋꯥꯄꯜꯁꯤꯗ ꯁꯧꯕ ꯎꯁꯣꯏꯁꯤꯡꯗꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯐꯖꯩ, ꯃꯤꯌꯥꯝꯅ ꯁꯣꯟꯅꯩ ꯉꯥꯡꯅꯩ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯂꯩꯀꯥꯏꯗꯨꯗ ꯂꯩꯕ ꯎꯁꯣꯏꯗ ꯃꯤ ꯇꯥꯖꯕꯤ ꯊꯦꯝꯕꯤꯒ ꯊꯦꯅꯥꯎꯒ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯣ ꯅꯣꯡꯖꯨ ꯄꯟꯊꯥꯗ ꯌꯦꯝꯄꯥꯛ ꯑꯃꯃꯝ ꯇꯨꯞ ꯎꯁꯣꯏ ꯐꯨꯛꯄ ꯆꯪꯉꯝꯃꯤ꯫ ꯆꯤꯟꯗꯝꯕꯗ ꯍꯥꯎꯒꯗꯕ ꯃꯥꯟꯕ ꯎꯁꯣꯏꯅ ꯃꯥꯂꯦꯝ ꯂꯩꯊꯤꯟꯒꯥꯏꯗꯨꯗ ꯋꯥꯄꯜ ꯃꯈꯣꯡꯗꯒꯤ ꯂꯤꯈꯠꯂꯛꯄ ꯊꯣꯠꯊ ꯊꯣꯠꯂꯕ ꯎꯁꯣꯏ ꯃꯌꯣꯜ ꯆꯣꯡꯕꯁꯤꯡ ꯑꯗꯣ ꯎꯕꯗ ꯊꯦꯝꯕꯤ ꯊꯦꯅꯥꯎ ꯑꯅꯤꯗꯣ ꯇꯤꯟ ꯆꯨꯡꯉꯤ꯫ ꯅꯨꯃꯤꯠꯇꯣ ꯅꯣꯡꯁꯨ ꯄꯥꯅ ꯆꯨꯏ, ꯌꯥꯝ ꯏꯈꯧ ꯂꯥꯡꯕ ꯅꯣꯡꯖꯨꯗꯤ ꯅꯠꯇꯦ꯫ ꯃꯇꯝꯁꯨ ꯅꯨꯃꯤꯠ ꯆꯞ ꯌꯨꯡꯕ ꯃꯇꯝꯅꯤ ꯇꯧꯔꯤꯕꯗꯣ꯫ ꯃꯈꯣꯏ ꯑꯅꯤꯗꯣ ꯂꯣꯟꯅ ꯇꯨꯃꯤꯟ ꯀꯅꯥ ꯈꯪꯍꯟꯗꯅ ꯆꯪꯉꯛꯄꯅꯤ꯫ ꯃꯤꯅ ꯀꯤ ꯍꯪꯒꯣꯏꯅ ꯈꯟꯕ ꯃꯐꯝꯗꯨꯗ ꯃꯈꯣꯏ ꯑꯅꯤꯗꯣ ꯎꯁꯣꯏꯒꯤ ꯃꯌꯥꯏꯗꯨꯅ ꯊꯧꯁꯥ ꯋꯥꯁꯥꯗꯅ ꯆꯪꯂꯛꯄꯅꯤ꯫ ꯀꯅꯥꯅ ꯀꯩꯗꯧꯖꯔꯨꯅꯤꯒꯦ? ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯃꯇꯝꯁꯤꯗ ꯀꯅꯥꯅꯕꯨ ꯀꯤꯔꯨꯗꯣꯏꯅꯣ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯌꯥꯝ ꯊꯧꯅꯥ ꯂꯩꯅ ꯆꯪꯉꯛꯄꯅꯤ꯫ ꯊꯦꯝꯕꯤ ꯑꯃꯗꯤ ꯊꯦꯅꯥꯎ ꯐꯩꯕꯣꯛꯅꯤ꯫ ꯑꯅꯤꯗꯣ ꯋꯥꯔꯤ ꯁꯥꯟꯅꯩ꯫ ꯊꯦꯅꯥꯎ, ꯏꯆꯦ, ꯐꯨꯛꯄ ꯌꯥꯕ ꯐꯨꯛꯍꯧꯔꯁꯦ, ꯑꯍꯦꯟꯕꯗꯨꯅ ꯌꯣꯟꯊꯣꯛꯁꯤ꯫ ꯁꯤ ꯃꯌꯥꯝꯁꯦ ꯁꯤꯠ ꯇꯥꯔꯗꯤ 8 ꯁꯦꯟꯖꯥꯗꯤ ꯃꯌꯥꯝ ꯐꯪꯒꯅꯤꯕꯨ꯫ ꯑꯐꯪꯕ ꯁꯔꯨꯛꯇꯨꯅ ꯏꯆꯤꯟ ꯏꯅꯥꯎ ꯇꯪꯈꯥꯏ ꯌꯦꯟꯅꯔꯁꯦ꯫ ꯍꯣꯏ ꯌꯦꯟꯅꯁꯦ, ꯑꯗꯣ ꯆꯦꯡꯒꯨꯝꯁꯤꯁꯨ ꯍꯦꯛꯁꯤ꯫ ꯃꯁꯤ ꯆꯥꯕ ꯌꯥꯕ ꯆꯦꯡꯒꯨꯝ ꯃꯈꯜꯗꯣ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ꯫ ꯑꯣꯏꯗꯣꯏꯅꯤ꯫ ꯑꯗꯨꯗꯤ ꯌꯦꯟꯗꯥꯏ ꯊꯟꯅꯕ ꯈꯨꯕꯥꯝ ꯈꯨꯕꯥꯝ ꯍꯦꯛꯂꯁꯤ꯫ ꯑꯁꯨꯝꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯣ ꯌꯥꯝ ꯍꯔꯥꯎꯅ ꯆꯦꯡꯒꯨꯝꯁꯤꯡ ꯑꯗꯨ ꯍꯦꯛꯂꯝꯃꯤ꯫ ꯆꯦꯡꯒꯨꯝ ꯑꯃꯗꯤ ꯎꯁꯣꯏꯁꯤꯡ ꯑꯗꯣ ꯊꯋꯥꯏ ꯇꯥꯅ ꯃꯤꯠꯌꯦꯡꯅ ꯊꯧꯗꯨꯅ ꯍꯦꯛꯂꯤ꯫ ꯃꯄꯣꯝ ꯃꯇꯥꯡ ꯐꯖꯕꯈꯩꯗꯣ ꯈꯜꯂꯒ ꯍꯦꯛꯄꯅꯤ꯫ ꯑꯁꯨꯝꯅ ꯍꯦꯛꯂꯤꯉꯩ ꯋꯥꯄꯜ ꯃꯔꯛꯇꯨꯗꯒꯤ ꯑꯃꯨꯕ ꯃꯩꯈꯨ ꯃꯌꯥꯝ ꯄꯥꯏꯊꯣꯔꯛꯏ꯫ ꯃꯩꯈꯨꯁꯤꯡꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯅꯤꯗꯣ ꯃꯃꯤꯠ ꯊꯨꯞꯂꯦ꯫ ꯃꯤꯠ ꯄꯥꯡꯕ ꯉꯝꯗ꯭ꯔꯦ ꯑꯅꯤꯗꯨꯗꯤ ꯃꯩꯈꯨꯁꯤꯡꯗꯨꯅ ꯄꯨꯡꯊꯨꯝ ꯊꯨꯝꯈ꯭ꯔꯦ꯫ ꯋꯥꯔꯤꯁꯤꯒꯤ ꯃꯔꯤꯁꯨꯕ ꯇꯥꯡꯀꯛ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯈ꯭ꯔꯦ꯫ ꯑꯗꯣꯝꯒꯤ ꯃꯃꯜ ꯌꯥꯝꯂꯕ ꯂꯥꯏꯛ ꯑꯃꯗꯤ
ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯕ ꯑꯣꯏꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ꯫ ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯌꯥꯝ ꯏꯀꯣꯛꯅꯅ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫